Ayuk nganna hugatuna haksang sengtokpa, iru maithazaba amadi, asengba pirol setuna isor kurumlaba matungda, sakumda changduna thong thakpa tauraba matungda, chap manana masa sengtoklaba imung manungi miyoi singa punna, samin thakminaba haibasi, miyoiba khudingmaki oina afaba lichatni. Asumna miyoiba khudingmaki oina takliba nungpan animaki oiba afaba niti singbu sanatan dharma kawi. Asigumba afaba lamsat sajat amadi niti singna pullaba miyoibu arja haibadi civilized oiraba kawi. Meiteisinga sigumba niyom singsi gaura dharmadagi la'i haiduna Gouriya haina langera chumgera haina duna lakli. Imung manung amadi achauba usop wasop khudingda mangba amadi sengbagi akanba niyomna sokpa yaba yadaba khaiduna lakli. Meitei gi sakum singda iru luzadana shokpa samnaba yadaba niyom thamlibasi asengba apaba chinjak sanaba awangba thaki haksel kangroni. Masiga sak manana Star Hotel singi sakum singdasu kana amata changba yaroi. Star ranking khuding luba nanbada pibani. Miyamgi chanaba thongba achauba chakum dadi. Achauba daitya laibana. Apha phatagi daitya pumba thongli thakliba singna launaba. Sakumga sokna samnaba yahande. Masi awangba thaki niyomni haidaba ngamloi. Zati amagi mapangal hengatnaba. Angang yamna pokhanba amadi pokliba angang singbu sihandaba haibasi anganba matamgi miyoi singi khwaidagi maru oiba thaudangni. Maramdi matam aduda hauzik matamgi doctor amadi medical science asi leiramde. Lam asida Meiteisingna khumang yamna chausilambana matam sangna Manipur da khwaidagi sakti henba zati oiba ngamlakhibani. Nauna poglakpa angang sing sidanaba section thaurang sing oina pokpada ngairiba angang sing aduga sokna samnadaba sebari singna angang pairam daida phi hongba makhut masa hamdokpa amadi mai okpa haibasi hauzik matamda doctor singna piriba pautak sing siga chap manari. Angang pokpada sagai pumba yum mangbagi maram chauna leiri. Masina atopa tangkak amada amuk thamjage. Asumna sabokpi seba tauriba singna Sosti Devi Puja numitta angang adu ningthi jana iru luzabiraga phi setpiduna puja gi damak sem sabirami. 80s 90s ki matam adwaidagi kwa jardada laisu narakpana sebari singna angang manakta changningdaba horakhi. Matam amada chakhumda nungthil matamda saphudagi sak thibasi angang sing phi lauthok halaga tawhallami. Adugumna Sosti Puja numitasu tanarakpadagi nupi macha ama phi lauthok halaga natraga lauthok handana angang thangdok hanba haunarakhi. Ama ani tauba hek haunakibadagi ngasidi angang di angang na thangdokadabani haiba yumpham yaudaba chatnabi ama satharakli. Matamna mathong khangdaba ahongba khara purakhrabasu Meiteisingna chatnariba Gouriya haina khangnaba amang asenggi niyom sina Meiteibu Manipur da pokpada sibagi chang hanthahanduna amadi punsi su sanghanduna khwaidagi mapangal kanba kanglup ama ohenbada achauba mateng oihallakhi.